ngasi geography day 15 ta mayambu amkan taramna oksari huji aina chathari base unit 10 Manipur Resources and Development haiba unit tuni adui nahan gi day 14 gi makha chathar ko ena ngasi day 15 da adui continuation tawjarake ngasi gi topic mayam namti yengminasi ngasi gi topic sene lawthagada base biodiversity haiba page number 99 dani mayam ni yengbiyu biodiversity. Now biodiversity ki matang da karino biodiversity haji karino haiba amtang ai hana hajarake bio haiba wahi amaga diversity haiba wahi amaga connect tawban bio haiba mayam khangbi dungai life living beings diversity di khenaba samna arabda biodiversity tongan ba thawai pan ba khenaba makal gi kayama maybe plants obeyai maybe animals obeyai masi myaje punna mafam amada punna lemina ba sa that is called biodiversity. Now matang sida Manipur gi context ta question ma hangi si paina toraga I question sum pijage mahusa gumna question with answer naina ga chachi marueva important question singse so question sing ke amsu yauri bani. Why is Manipur regarded as one of the hotspot in India? Manipur se kari gi damakta Manipur se India gi hotspot India manung da hotspot ama chingi banu haiba question sini ai se question si sida I ijarake. Okay, here is the question. Question sida laire. Why is Manipur regarded as one of the hotspot in India? India manungda Manipur se hotspot haina jingli base hotspot ni haina khangnari base kari maramna no haibani ko. Answer mafam ai hana takcharake aduga explain tawjarke. Answer is sumaina jingbi bi agani. Howdai sum Manipur is physically endowed with microclimates and monsoon type of climate. It has a large number of flora and fauna. Regarding biodiversity, the northeastern Himalayan region, including Manipur, is one of the hotspots in India. And see, some people agani. Tabutubu sigi hek mamangda haudringaida since haiba wahi natra because haiba wahi amana hobiro. Sumai taraga since Manipur is physically endowed with kaina hobiro. Okay, kaya no haiba matam Manipur hotspot man India mo the hotspot chingi se kaya no haiba matam da Manipur da makal ki climate microclimate neba. Haiba aing asase makal na laiteng ba adugumba state amane ba Manipur se aduga monsoon ta of climate nongju thagi su makha pon leba amani hiram khudima ki climate se Manipur da fangi awat pa laite haibani adudana different types of flora and fauna are also found in Manipur makal gi flora fauna haibadi sau cheching amasung pambi sing haibani plants and animals makal kaya ama different types of animals and birds and plants se akoi Manipur da fangi haibani asmaita makal jiva sing phangba makal climate leba biodiversity oiba Manipur se ai nga sa biodiversity kai no habda ai hijakrabani adugi maramna Manipur se India da hotspot amani haina khangni habani asmaita ka ipijage. Okay, matang sida aina biodiversity haba topic to lotion jage yam tentakna page number mathangi page number 100 ta yengbiyu adugi topic ta aina wildlife haba topic to dai lakjage. Now we are going to study about the wildlife of Manipur. Manipur ki wildlife ki matang dani sigi topic se sida I samlapna I hapeta explain tawjaramge. Wildlife haiba sida different types of birds, animals, then even plant, even reptiles, insects, fishes. Mayam se wildlife ta chali. Manipur ki wildlife ta yengba taradi akoina panba yaba se akoi gi one of the rarest animals all over the world sangai which is there in Kabulamjao National Park talaiba akoigi sangai matang panbi. Then matang sida amko su question amaka 2011 amsu 2017 da haipet manaba question amaka hangkiba lei adu karino haibado amtang ai sida amko su ijarake 2011 and 2017. Now why are national parks and sanctuaries been set up? Okay, why are national parks and sanctuaries been set up? Asumay na mag direct oina sa 11 to 17 na hambudina te adugu meaning se mana ba ni aduna na ina pijari base kari gi damakta national park mayam na khambiri dungai national park haina leibani wildlife sanctuary gaina leiba biosphere reserves gaina leiba zoological garden gaina leiba mayam se kari gi damakta moi se linkali base asini hangli question se aduri kari gi damakta na habado amte yengsi
सिगी वाइल्ड लाइफ हाबा टॉपिक सिगी पेज नंबर 100 की सेकंड पैराग्राफ तो यंगबियू अदुदे सुम आंसर से अंडरलाइन तोबा यागनी National parks and sanctuaries are set up in the states to provide natural habitat for the wildlife. Ahamba magi point se natural habitat oinaba. Natural habitat ke mausagi oiba masagi chana chunaba mafam amada ma hingallaga yokhallaga lamlaki sa uchek sibu thambinaba gi damaktane. Masima leire. Then amana the aim is not only to protect and preserve fauna and flora but also to augment the precious natural heritage. So the augment have amalai AUGMENT hengat hanba have increase to have makoi bu kallaga yokhalaga tham biraga thambata natana makoi masing je hene hengalaga aikoi gi heritage akoi culture akoi tradition akoi gi nat asibu aikoi gi chatnabi asibu aikoi bu sak tak piriba khudam da matang se kenom ta haijage sangai bu kedobai kanduino aikoi is a big question why we should preserve and conserve sangai hairaje Kebulam Javle, Sangai Kalaga, Karikana Duino. I happy to hijack. Karikana do have to point I pizza gap. Sanga have a say a quagi pretty pumbada, ya rare oiba. Mapam si kanta the Kebulam Javkata, the Pambadugumba, Saji Makalamanel. Other Sangai Matanga all over the world, Japan, Australia, the America, the New York, China, the Mapam, the Nainari never. But the rarest deer in a mat. Mana ina ba matam da soidana maki India palam ganeb soidana maki Manipur palam ganeb soidana maki Kebulam Jaw palam ganeb baling da biya roi ba di magi leifam ma pham ne basi aduna akhoi iram dam bu sak tak pada saji makhal sangai duna takpiri ne aduri kari akhoi iram dam sak tak pada si kana ba piri ba sak tak piri ba adugumba jiva natra adugumba flower adugumba mioi ba sibu any Ting ocean, Kaigam the Kaludavano heaven. Matang say hiding is gone. Okay, Adunani, Hire, say okay, see the Lore, Equigi, wildlife so 8 techna sida. Okay, wildlife ki pace 100 k Luizabani. Matang say tabelam yaubani asida mayamna as a knowledge and some Kangan Bayabase. There are two at present there are 2 national park and 5 wildlife sanctuary in Manipur. Manipur da Haji wildlife sanctuary manga amaga aduga national park ani magalai adugi list ni sida piri basa ai hapita in Panjaram ge my district loina Kaibulam Jaw national park Bisnupur da lai Shiroi Hill national park Ukhrul da then Yango Popi Lokcha wildlife sanctuary ni sina Chandel da Banning wildlife sanctuary Tamenglong Jalet wildlife sanctuary Tamenglong Kaileng wildlife sanctuary Chorchanpur Jiri Makru wildlife sanctuary Tamenglong asmai tara wildlife sanctuary manga amaga aduga national park ani baga lairi Okay, makha chathar poina wildlife topic sigi makha chathar poina ina sida question amaga pijare 2018 da hangkiba question ni okay or chalaga piba question ni adu amtang ai pajarake how can we eliminate the heavy domestic demand of fishes in Manipur sumaina hangba or niko ame ekta mong da hangbi ai suggest 2 measures which would be helpful in solving the problem of fish shortage in Manipur shortage habdi wat pa habani ko khodo mona eliminate ka haise eliminate habdi log thokpa lehandaba shortage habdi wat pa hab okay animak khida artha puri se kari haino haba matam da akhoi Manipur da nga gi awat pa thenari se masib ko anna bagi damakta nga gi awaba thenari ba nga wat pa gi awaba thenari ba masib ko anna bagi damakta akhoi kari step paikhalak pa yai anitang iu haiba ne 2018 da so hangi bu question ni okay adudi maheiroi singna page 101 da amta yengbiyo 101 gi ahanba paragraph ki mayai wai da yengbiyo point ani ahum tang ai haijarake oibiya ba answer mayai wai da first paragraph ki mayai wai da the swampy and marshy areas can be utilized for fish culture of various indigenous fishes such as pengba ngaton khaba ngatin etc asina point ama oibiya kari hanu abda kari tawraga ikoina nga gi awaba ko onba yagadagi haibaneba section tharang step ani tang iu haibaneba adudi kaidobiya akhoi gi chot lawa pathi komchi oi tawraga leiba nong ising tungaga leiriba pat oi kariyo leiba mafam singsida manipuri mafam aduguma kyam leiriyaba aduguma mafam singsida akhoi indigenous fishes akhoi gi iramdam dagi horokfam oiriba horiba nga kayama nga ton hariba khaba ngatin ka hariba aduguma nga singse fazana yokhat pe yaya yarima yokhat kadabane achi tobi yai then mathangi point ta second paragraph ki mayai bai da angtanga yengbiu second paragraph ta smani yaubani
large quantity of fish are being imported from other states every year to meet the heavy domestic demand. Se matam aduda shoes akoi ki answer oina pi ki ba answer matang ni khoi gi board ki oiba mapan lam digi nga gi awaba demand se kon gi haiba ta ke do ta mapan lam digi yam laba nga su pusalak pa tai haiba import tausalak pa badi mapan lam digi pusalak pa haiba yam laba se akoi gi nga gi demand se ko na ba mapan lam digi nga kyam su puslai yam su puslak ka da bani hai adu nga gi awat pa se lai roi haiba such a demand can be eliminated si masu point oina idoi ko sita su eliminated haiba wa si kamai tra kon ba yaga digi haiba du ko animak se haipetang ai chungsalaga animak se chungsalaga answer pizza bani aina. Such a demand can be eliminated by harnessing the vast fisheries of the state using advanced techniques of fish culture. Nga gi awaba gi demand se mapalam gi makha ka polaga leiri ba kholi ba mayam se kamai tara ko an ba yaga dagi haba matamna kamai tara lokthok ba yaga dagi haba matamda akhogi nga farm fishery kayama akhoni yaribamakhei Manipur gi kachin ko yan thungna nga farm fish farm tawgadabane adu su ke doraga modern scientific techniques kyam leba nga yokpagi tongan ba methods techniques kyam leba asi sijinarga tawgadabani okay asina matang sida akhoi gi kari haini akhoi gi wildlife Manipur gi wildlife ab topic to matang sida illusion jare then mathangi topic te yangsi continue tawsi akhoi minerals have a topic Manipur gi mineral gi matang da Manipur ke tongan ba GSI report ki matungina GSI habadi Geological Survey of India habani makhoi gi report ki matungina 2012 ki akhoi gi 5-year plan ki matungina GSI na Manipur gi hill amasung valley district kaya amada chatlaga survey tawbo loi khare season ba loi khare aduga makhona report pire Manipur da su yamba yamdaba mineral kharadi phangi haina karam mineral phangi habada GSI report ki matungina limestone, serpentinite, copper, nickel, chromite, lignite, salt, asbestos habna chingba mineral singse phangi haba report am pire adubu sigi matang sei question thoduna pire roige yam kanna important ma oiba mafam natre tongan question da so ai khoi hangki ba thengnadri okay adugi makha tarakpada aina topic yamna maru aba topic Manipur gi di yana maru topic amtang ai lauthajage water and power resources page 102 water and power resources ising amasung mai gi matang dini water ai di ising power habidi ako electricity mai haina khangni ri ani si Manipur gi di yamna maru oi now I'm going to give you a very important question first of all hek hobaga ai question yam phajabam tang pijarake mairoi sing yam tang hana note tobiu okay water and power sources tagi hariba question ahum tang ai pijare sida amamam toraga naina si ahum se naina balorga ngasi gi day 15 gi geography class si losan ba honaji ahambada sida ai pajarake question se why is Manipur facing the problem of power shortage habani shortage hari ngasai so ina hajar khaba wat pa Manipur na ngasi mai wat pe problem thengnari je kari maram na no haiba Manipur da mai awaba mai gi wat pe problem thengnari haba kari maram na no haibani question se okay answer mafam ai hajarake page 102 gi water and power sources haiba topic to gi first paragraph ki mayai wai de yengbiyu just underline option view the requirement of power for domestic commercial public lighting and industrial purposes has been increasing year after year haire adu underline tawra matungda thus haibo haima hapchan biru THUS thus hairaga the state is facing the problem of power shortage haina adu the question bi agani kai haino kanda Manipur da ngasi yum da domestic da yum da mai sijina bi chang yam hengale mayam su ubirang bani thaina gi mai sijina me mong na tre hojiti electric gadgets mayam leire rice cooker sijina riba adu da heater sijina riba refrigerator sijina riba mayam se mai thale ba khori ba mayam se sijina bi chang yam hengale hana degi then public lighting praja gi damak ta mai thali ba mai se su asuki mati hengale then tongan macha ma so khoi karkhana macha ma su leijari industry macha leijari khudamana furniture su industry ni then ko carpenter mafam sing leiriba kholiba then tongan ba khoi gi jewelry work tawriba kholiba macha mayam su sawmill leiriba mayam su mai sine be sang si yam hengal aba nong gi hengal aba aduna maram oraga Manipur da power shortage mai gi awaba se thengari bani asima smai toraga answer se pibi gani now next question si amta ai hajar pajarake from where does the power supply of Manipur depends have yam kanna maru aba question dinati adu khangjin bada yam kana gani mairoi singna masi matang general knowledge hoina Manipur na mai gi makha police kadai dagi mai gi makha pon bano mayam na khangbiram doise common na khangbiram doise
Manipurna Loktak project tagi mai sungi isingi matengna mai sungi Loktak hydro project tagi mai sungi habasimadi khangbi but not only Loktak khakta tagi mai sijanaraga akhoi kona de tongan mafam singsi makha pon ba leiri adu kadai makha pon ba hamta amtang khangmina si hojiki aina paramba power water and power resources have a topic to the second paragraph the yengbiyu yaurabani yam marik chungna the power supply in Manipur depends entirely on the central sector plan aham the Loktak hydroelectric project analyze leire then Kopili Khangdong hydroelectric plant haibase Kasar Assam da lei then Assam gas based power plant at Kathalguri Assam da ani leire then Agartala gas turbine power plant at Ramchandra Nagar asina Agartala Tripura dani aduga amana Meghalaya state electricity board etc Meghalaya dani hariba mayam sigi makha pole akhoina Manipur da mai supply tauna bi tam ta akhoina mai leibi yawi natraga mai se pubu su yaw okay last question amtang aina sida thamjari ba sengu is a very simple question yamna chamba question ni name any two micro hydel projects of Manipur micro hydel projects ya asam bida khone MHP aina khangni micro hydel project MHP ji kaino micro hydel apikpa hydel project isingi matengna mai sungba ko isingi matengna mai sungba se hydel harsu yare hydro harsu yare adamaina apika isingi matengna mai sungba mafam kay amna hojik sem sagalai adugumba micro hydel project Manipur da hoji leiba micro hydel project sem sagalai ba ahum like the ahum pi adu ani gi mami pi wa habne ma ani nina adu last one yeng minasi page 103 gi he ahuba paragraph ke last sentence da yaurabuni MHP thabaduni MHP ji gi full form se micro hydel project haibani they are haraga yaubadun they are general stage 2 maming ni ko MHP micro hydel project Tuipopi micro hydel project and Maklang micro hydel project asmai targa maming ahum si manungda any apamba maheiroi singna ani iba yaga okay my dear students ngasigi geography day 15 के geography से आई matang kita आई tension na ba ai hona jarage ai gi geography matang na comment tawning ba khotning ba leiba taraga su comment section sum to bi u satra maheiroi singna ingon de kitang complaint macha ma lei ai matang kita ai gi youtube ki khuthang dai ai kitang sengtok jaram ge gap yam lei hena subject sin gap la yam lei haina complaint tawi adu gap se kitang lei taba yada maram de atop subject singna marak ta silak pa yawba aduna su gap lei jabani okay ai paralu slam dai khudingi ai gi mausa gumna yam phajaraba quotation amtang thamjaram ge ngasi gi day 15 gi oina success doesn't just get you have to go out and get it mai pak pa habase nang nana to la ka dabna te ha nang na chatlaga hotnaraga mai pak lu ka dabani haban asi haraga ngasi gi day 15 gi geography class matang ai tension jarage thank you so much